ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯈꯨꯔꯨꯝꯖꯔꯤ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯏꯝꯐꯥꯜꯗ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥ ꯑꯗꯨꯒ ꯄꯨꯝꯅꯃꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯣꯖꯥ ꯁꯔꯣꯖꯅ ꯗꯤꯅꯤ ꯈꯨꯝꯗ꯭ꯔꯥꯝ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤꯕ ꯏꯃꯥꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯅꯁꯨ ꯉꯁꯤꯒꯤ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯂꯥꯏꯒꯨꯔꯨꯁꯤꯡ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯄ꯭ꯋꯥꯁꯤꯡ ꯏꯁꯨꯁꯤꯡ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯃꯐꯝꯗꯒꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯈꯨꯕꯥꯝ ꯇꯔꯥ ꯂꯣꯟꯅꯖꯔꯒ ꯚꯛꯇꯤ ꯀꯠꯆꯔꯤ ꯀꯣꯛ ꯅꯣꯟꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤꯗ ꯑꯩꯅ ꯊꯥꯏꯅ 2023ꯗ ꯌꯦꯛꯑꯝꯕꯅꯦ ꯂꯣꯏꯗꯤ ꯂꯣꯏꯗ꯭ꯔꯤ ꯕꯥꯔꯨꯅꯤ ꯀꯥꯔꯨꯕꯗ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯂꯩꯍꯧꯕꯒꯤ ꯐꯤꯕꯝꯗꯨꯅꯦ ꯑꯗꯨ ꯃꯁꯤ ꯄꯦꯟꯇꯤꯡꯁꯦ ꯎꯕꯗ ꯌꯥꯝ ꯅꯨꯡꯁꯤ ꯂꯣꯏꯗ꯭ꯔꯒꯁꯨ ꯑꯗꯣ ꯑꯩ ꯇꯦꯛꯅꯤꯀꯦꯜꯂꯤ ꯑꯝꯇꯪ ꯆꯦꯛ ꯇꯧꯖꯒꯦ ꯑꯗꯨꯒ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯛꯏꯕꯅꯣ ꯍꯥꯏꯕꯗꯨ ꯀꯃꯦꯟꯇ ꯑꯃꯨꯛꯇꯪ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯑꯃꯨꯛꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯦꯛꯅꯤꯀꯦꯜꯂꯤ ꯆꯦꯛ ꯇꯧꯔꯤꯉꯩꯁꯤꯗ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯑꯗꯒꯤ ꯏꯃꯥꯒꯤ ꯋꯤꯛꯇ ꯀꯔꯤ ꯀꯔꯤ ꯊꯣꯛꯈꯤꯕ ꯍꯥꯏꯂꯥꯏꯠ ꯈꯤꯇꯪ ꯄꯤꯕꯤꯌꯨ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯕꯒꯤ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅꯁꯨ ꯈꯣꯏꯔꯝꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤꯁꯤ ꯑꯩꯈꯣꯏꯒꯤ ꯂꯦꯞꯄ ꯂꯩꯇꯕ ꯊꯕꯛ ꯂꯦꯞꯄ ꯂꯩꯇꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯅ ꯊꯜꯂꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅꯤ ꯑꯗꯨꯅ ꯂꯥꯁ ꯋꯤꯛ ꯍꯥꯏꯕꯗꯤ ꯆꯠꯂꯤꯕ ꯍꯞꯇꯥꯁꯦ ꯄꯥꯕ ꯅꯍꯥꯟꯃꯨꯛꯀꯤ ꯍꯞꯇꯥꯒꯤ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯍꯣꯜ ꯑꯩꯈꯣꯏ ꯑꯋꯥꯕ ꯊꯦꯡꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯏꯁꯤꯡ ꯏꯆꯥꯎ ꯍꯧꯖꯤꯛ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯇꯨꯔꯦꯟ ꯀꯥꯏꯔꯛꯇꯅ ꯅꯣꯏ ꯅꯦꯠꯁꯤꯗꯨ ꯑꯩ ꯉꯁꯤ ꯐꯝꯃꯝꯒꯗꯕ ꯃꯥꯟꯗꯦ ꯃꯣꯏꯒꯤꯁꯨ ꯇꯨꯔꯦꯟ ꯀꯥꯏꯗꯅ ꯑꯩꯈꯣꯏ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯩ ꯑꯗꯨꯅ ꯅꯣꯡꯃꯩꯕꯨꯡ ꯈꯨꯔꯥꯏ ꯑꯗꯨꯒ ꯅꯦꯠꯁꯤ ꯍꯣꯏꯔꯣꯡꯒꯤ ꯊꯪꯕ ꯆꯦꯜꯂꯤꯕ ꯇꯨꯔꯦꯟ ꯂꯧꯅꯝꯕꯥꯜꯁꯦ ꯀꯥꯏꯗꯅ ꯃꯌꯥꯝꯁꯤꯡꯁꯦ ꯔꯤꯂꯤꯐ ꯀꯦꯝ ꯌꯥꯝ ꯇꯧꯗꯅ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯆꯠꯊꯅꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯑꯩꯒꯤ ꯌꯨꯝꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯝꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜꯒꯤ ꯑꯩꯈꯣꯏꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯏꯁꯤꯡ ꯆꯥꯎꯗꯤ ꯆꯥꯎꯔꯝꯃꯦ ꯉꯥꯏꯍꯥꯛꯇꯤ ꯏꯁꯤꯡꯗꯤ ꯂꯩ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯀꯩꯅꯣ ꯇꯧꯗꯦ ꯏꯁꯤꯡ ꯏꯆꯥꯎ ꯍꯧꯖꯤꯛꯀꯤ ꯂꯧꯅꯃꯥꯟ ꯀꯥꯏꯕꯗꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝꯗꯨꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯑꯣꯏꯗꯦ ꯑꯗꯨ ꯍꯥꯏꯗꯅꯁꯨ ꯃꯌꯥꯝꯗꯨꯒꯤ ꯑꯋꯥꯕꯗ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯖꯩ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝ ꯑꯩ ꯐꯣꯟ ꯇꯧꯖꯩ ꯑꯩ ꯏꯄ꯭ꯋꯥ ꯅꯨꯄꯥꯒ ꯑꯩꯒꯁꯨ ꯍꯌꯦꯡꯁꯤ ꯊꯕꯛ ꯑꯃ ꯆꯠꯁꯤ ꯃꯥꯅ ꯑꯩ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯥꯏ ꯏꯃꯨꯡꯗꯣ ꯏꯁꯤꯡ ꯂꯣꯏ ꯆꯪꯉꯒ ꯎꯔꯛꯑꯦ ꯑꯗꯨꯅ ꯃꯥꯏ ꯒꯥꯔꯤꯒꯗꯣ ꯑꯇꯣꯡꯕ ꯃꯐꯝ ꯑꯃꯗ ꯊꯧꯒꯠꯈ꯭ꯔꯦ ꯏꯕꯥꯅꯤꯗꯣ ꯀꯦꯟꯁꯦꯜ ꯇꯧꯔꯦ ꯀꯔꯤꯒꯤꯅꯣꯗ ꯌꯥꯝ ꯂꯨꯕ ꯊꯕꯛꯅꯤ ꯏꯕꯥꯅꯤꯅ ꯆꯠꯇꯣꯏꯗꯨꯁꯨ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯀꯖꯤꯟ ꯁꯤꯁꯇꯔ ꯑꯃ ꯑꯣꯏꯅꯥꯝꯗ ꯑꯣꯡꯕꯅꯤ ꯊꯕꯛꯅ ꯃꯥ ꯀ꯭ꯋꯥꯀꯩꯊꯦꯜꯒꯤ ꯑꯩꯅ ꯍꯥꯟꯅ ꯇꯧꯔꯝꯕ ꯁ꯭ꯀꯨꯜꯗꯨꯗ ꯃꯥ ꯄꯨꯍꯧꯔꯒ ꯄꯦꯟꯁꯤꯜ ꯐꯪꯕ ꯐꯥꯎꯕ ꯃꯥ ꯑꯗꯨꯝ ꯊꯕꯛ ꯐꯖꯅ ꯇꯧꯖꯕꯅꯤ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯃꯥ ꯏꯁꯣꯔꯒꯤ ꯈꯨꯌꯥ ꯇꯥꯟꯈ꯭ꯔꯦ ꯑꯗꯣ ꯃꯥꯒꯤ ꯊꯧꯗꯣꯛꯇꯣ ꯆꯠꯁꯤ ꯍꯥꯏꯅ ꯇꯧꯅꯕꯗ ꯑꯩꯈꯣꯏꯁꯦ ꯏꯁꯤꯡ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯗꯅ ꯍꯌꯦꯡꯁꯦ ꯑꯃꯨꯛ ꯄꯣꯁꯄꯣꯟ ꯇꯧꯔꯦ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯣꯡꯁꯦ ꯌꯥꯝꯅ ꯋꯥ ꯆꯨꯕꯗꯤ ꯅꯠꯇ꯭ꯔꯒꯁꯨ ꯀꯞꯅꯤꯡ ꯂꯥꯎꯅꯤꯡꯒꯨꯝ ꯑꯗꯨꯝ ꯇꯥꯕ ꯉꯥꯏꯍꯥꯛ ꯇꯥꯕ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯍꯥꯡꯕ ꯇꯧꯏ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯑꯋꯥꯕꯗ ꯑꯋꯥꯕ ꯍꯥꯞꯄꯨ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯑꯗꯒꯤ ꯀꯣꯚꯤꯠꯅ ꯑꯃꯨꯛ ꯂꯥꯛꯏ ꯃꯌꯥꯝ ꯀꯌꯥ ꯑꯃ ꯏꯁꯣꯔꯒꯤ ꯈꯨꯌꯥ ꯇꯥꯟꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯨꯗ ꯑꯃꯨꯛ ꯃꯊꯪ ꯂꯦꯞꯄ ꯅꯥꯏꯗꯕ ꯑꯋꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯁꯤꯕ ꯅꯥꯕ ꯑꯗꯒꯤ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕ ꯗꯦꯕ ꯀꯔꯃ ꯑꯗꯨꯁꯨ ꯇꯧꯗ ꯌꯥꯗꯕꯅꯤꯅ ꯃꯇꯝꯗꯨꯒꯤ ꯑꯗꯨꯃꯛ ꯇꯧꯏ ꯑꯩꯈꯣꯏꯁꯨ ꯆꯠꯄ ꯌꯥꯕꯗ ꯑꯗꯨꯝ ꯆꯠꯆꯕ ꯌꯥꯗ꯭ꯔꯒꯅ ꯑꯗꯨꯝ ꯀꯩꯅꯣ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯃꯥꯡꯒꯤ ꯋꯤꯛꯁꯤꯗꯗꯤ ꯑꯩꯈꯣꯏꯁꯦ ꯏꯁꯤꯡꯅ ꯃꯔꯝ ꯑꯣꯏꯗꯅ ꯏꯁꯤꯡ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯗꯅ ꯏꯆꯥꯎꯁꯤꯗꯤ ꯉꯔꯥꯡꯗꯒꯤ ꯈꯛꯇꯪ ꯇꯨꯔꯦꯟ ꯀꯥꯏꯔꯛꯄꯗ ꯇꯧꯕꯅꯤ ꯑꯗꯨꯒ ꯅꯣꯡ ꯆꯨꯕꯗꯤ ꯂꯥꯁ ꯋꯤꯛꯁꯦ ꯑꯗꯨꯝ ꯂꯦꯞꯇꯅ ꯅꯣꯡ ꯆꯨꯏ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯁꯦ ꯀꯩꯅꯣ
ngasi imana pagadoriba lariksi picture sum ayeng athizaramban the Manipuri sing zawbagi kano photo khara ujai ado numaite ma'am section na review aina haijake adudi ima ngasi gi pagadaba se karino haibadu akoida amtang takpiyu aina ngasi pajagadoribasi nahan Indira Gandhi gi pagraba matungda aigi education system of Manipur na thaina mamang aigi haiba tare radio gi kainoma ai mayamda pajagare adu ngasi sina Mother Teresa haidana huji prithibida phauribani imase masigi amuk Navin Chawla ki Mother Teresa si handok loina handok pana Dr. Oja Thoksom Ibuhanbi na handok pibani Ojagi handok pasi ai mamang da so mu pajagre aduna Ojadi handok padana muhena yam nungaijaba ID akhoi Bangladesh ki kari haba kano do Sheikh Mujibur Rahman gi leitabagi maramda Oja masamangna chatluraga loinamak changaga yengaga madai mana travelog ama ibado ai myamda pajagare ngasi sinamu Navin Chawla gi Mother Teresa Dr. Ibuhanbi na handopi ba masyamu sathajagani punamaku khoi dadi akoina kano si program si hautringaida koigi kano masigi larikse Pongba Numitta book release function of Navin Chawla's Mother Teresa into Manipuri. Masi 26 August 2024 the DIPR Imphal the Pong Kibani. The Masi Alex Babu na yam sina kano photo mayam se thakat pirat bagi lairi ay amtang ucharake adugi matungda imana madugi koi translation se abinabani ako'y mayam tatapin na bagitamakta kurumjari duga ako'y translate tawbiba ako'y ay napabong ay na yung sinakaujaba Oja Thokjom Ibuhanbi ang buso kurumjari Mother Teresa de ay ki aseng badi role model na ay nangangan ng ito tumasayam na magi maramda para akan da ay na yung na magi kano se inspiration na yung na pangba dugumba personality oy bhaitar dudi ay picture same tang ucharake translated like asi pongkiba numitta lawkiba picture sing si Alex Babuna internet ta thagat pirak bani asi share tawzari Mother Teresa hairiba like asi originally Navin Chawla na irakanda Maitelon Manipuri da Dr. Thokjom Ibuhanbi sing translate tawbiban China iba translator na speech bibagi picture ni Pabung Tombi namnung si Pabung Tombi lai dengan ki matang ni
dagi aina picture si thiba kanda yamna nungsiba koigi translator na mo Professor TH Tombi da khudol tambi bagi picture amasu thengnajai masisu ai ucharake Adudi imada ai sinajarage imana larik asigi maramda akhoi miyamda takpinabagidamagta ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ ꯗꯥꯛꯇꯔ ꯏꯕꯣꯍꯟꯕꯤ ꯊꯣꯛꯆꯣꯝꯅ ꯋꯥꯃꯥꯡ ꯌꯥꯟꯕ ꯑꯣꯏꯅ ꯋꯥꯍꯩ ꯈꯔꯗꯪ ꯍꯥꯏꯕꯁꯤ ꯑꯩ ꯍꯥꯟꯅ ꯊꯝꯖꯒꯦ ꯃꯇꯨꯡꯗ ꯑꯣꯖꯥꯒꯤ ꯇꯦꯟꯇꯛ ꯇꯧꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯍꯥꯟꯅꯁꯨ ꯄꯥꯗꯤ ꯄꯥꯖꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯑꯍꯧꯕ ꯑꯣꯏꯅ ꯁꯤ ꯍꯥꯟꯅ ꯄꯥꯔꯕ ꯃꯇꯨꯡꯗ ꯑꯣꯖꯥꯒꯤ ꯈꯨꯏꯁꯦ ꯑꯩ ꯂꯥꯟꯊꯣꯛꯆꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯁꯤꯗ ꯀꯩꯅꯣꯁꯤ ꯂꯦꯁꯟꯁꯤ ꯑꯩ ꯂꯦꯁꯟꯁꯤꯗ ꯁꯨꯝ ꯂꯣꯏꯅ ꯄꯥꯖꯔꯦ ꯑꯩ ꯑꯗꯨꯒ ꯂꯣꯏꯅꯗꯤ ꯄꯥꯖꯔꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯇ꯭ꯔꯦꯛꯇꯤꯚ ꯑꯣꯏꯕ ꯂꯦꯁꯟ ꯑꯃ ꯃꯤꯌꯥꯝꯗ ꯂꯥꯟꯊꯣꯛꯀꯦꯅ ꯈꯟꯖꯔꯤ ꯃꯔꯝꯗꯤ ꯃꯥꯗꯔ ꯇꯦꯔꯦꯁꯥꯁꯤ ꯈ꯭ꯋꯥꯏꯅ ꯂꯣꯏꯅ ꯈꯪꯕꯤꯔꯕ ꯑꯗꯨꯒ ꯃꯥꯂꯦꯝꯁꯤꯗ ꯃꯥꯒꯤ ꯐ꯭ꯔꯤꯗꯝ ꯋꯥꯈꯜ ꯄꯨꯝꯅꯃꯛꯁꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯋꯥꯃꯥꯡ ꯄ꯭ꯔꯣꯂꯣꯛꯁꯤꯗ 18 ꯐꯥꯎꯕ ꯃꯥꯒꯤ ꯂꯦꯁꯟꯁꯤ ꯂꯩꯌꯦ ꯑꯗꯨ ꯂꯦꯁꯟꯁꯤꯗ ꯑꯩꯅ ꯃꯃꯥꯡꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯁꯤꯒ ꯂꯣꯏꯅ ꯍꯨꯟꯗꯣꯛꯑꯀꯥꯟꯗ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯄꯥꯅꯤꯡꯕ ꯑꯗꯨꯅ ꯉꯁꯤꯗꯤ 18 ꯁꯨꯕꯗ ꯌꯥꯎꯔꯤꯕ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯤꯁꯦ ꯃꯥꯗꯔ ꯇꯦꯔꯦꯁꯥꯁꯤ ꯑꯣꯏꯗꯣꯏꯅꯤ ꯁꯤ ꯍꯥꯟꯅ ꯑꯩ ꯂꯧꯈꯠꯆꯒꯦ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯑꯣꯖꯥ ꯊꯣꯛꯆꯣꯝ ꯏꯕꯣꯍꯟꯕꯤ ꯁꯤꯡ ꯗꯣꯛꯇꯔ ꯈ꯭ꯔꯤꯁꯇꯥꯞꯇ 1881ꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 5ꯗ ꯌꯦꯃꯩ ꯃꯊꯛ ꯆꯣꯡꯊꯥꯝ ꯂꯩꯀꯥꯏ ꯏꯝꯐꯥꯜꯗ ꯄꯣꯛꯏ ꯗꯤ ꯑꯦꯝ ꯀꯣꯂꯦꯖ ꯑꯣꯐ ꯑꯥꯔꯠꯁꯀꯤ ꯃꯅꯤꯄꯨꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯁꯨꯡ ꯍꯦꯗ ꯑꯣꯏꯔꯝꯂꯒ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯦ ꯑꯉꯟꯕ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯗ ꯏꯃꯦꯖꯔꯤ 1893 ꯕꯪꯒꯕꯟꯙꯨꯒꯤ ꯂꯩꯕꯥꯛꯇ ꯑꯩ ꯉꯁꯥꯏ ꯄꯥꯖꯒꯦ ꯍꯥꯏꯕꯗꯣ ꯕꯪꯒꯕꯟꯙꯨꯒꯤ ꯂꯩꯕꯥꯛꯇ ꯇ꯭ꯔꯦꯚꯦꯂꯣꯛ 2002 ꯂꯝꯀꯣꯏ ꯋꯥꯔꯤ ꯑꯗꯨꯒ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ ꯒꯨꯂꯥꯝꯗꯤꯟ ꯍꯟꯗꯣꯛꯄ ꯁꯤꯁꯨ ꯇ꯭ꯔꯥꯟꯁꯂꯦꯠꯅꯤ 2019 ꯃꯥꯙꯕꯔꯥꯝ ꯋꯥꯍꯦꯡꯕ ꯅ ꯏꯪꯔꯥꯖꯤꯗ ꯏꯕ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ 2013 ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯤꯗ ꯄꯨꯟꯁꯤ ꯋꯥꯔꯤꯒꯤ ꯁꯥꯍꯤꯇ꯭ꯌ ꯅꯩꯅꯕꯁꯦ 2017 ꯃꯍꯥꯛꯀꯤ ꯂꯝꯀꯣꯏ ꯋꯥꯔꯤꯒꯤ ꯂꯥꯏꯔꯤꯛꯇ ꯁꯦꯔꯥꯝ ꯃꯨꯛꯇꯥ ꯃꯅꯥ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤꯒꯤ ꯃꯅꯥꯗꯅ 2007ꯗ ꯐꯪꯈ꯭रे ꯃꯅꯤꯄꯨꯔꯤꯗ ꯄꯨꯟꯁꯤ ꯋꯥꯔꯤꯒꯤ ꯁꯥꯍꯤꯇ꯭ಯ ꯍꯥꯏꯕꯁꯤꯗ ꯖꯅꯅꯦꯇꯥꯏꯖꯝ ꯏꯔꯥꯕꯣꯠ ꯃꯅꯥ 2017 ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ 2012 ꯑꯃꯁꯨꯡ ꯁꯥꯍꯤꯇ꯭ಯ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗꯅ 2012ꯗ ꯑꯦꯋꯥꯔꯗꯁꯨ ꯐꯖꯅ ꯐꯪꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯐꯝꯅ ꯆꯣꯡꯊꯥꯝ ꯂꯩꯀꯥꯏ ꯁꯤꯡꯖꯃꯩ ꯃꯊꯛ ꯏꯝꯐꯥꯜ ꯁꯤꯗ ꯑꯣꯖꯥꯒꯤ ꯇꯦꯟꯇꯛ ꯇꯧꯕ ꯄꯨꯟꯁꯤ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯕ ꯃꯇꯨꯡꯗ ꯑꯣꯖꯥꯅ ꯃꯥꯗꯔ ꯇꯦꯔꯦꯁꯥꯒꯤ ꯃꯥꯒꯤ ꯇ꯭ꯔꯥꯟꯁꯂꯦꯠꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯅꯕꯤꯟ ꯆꯧꯂꯥꯅ ꯏꯪꯔꯥꯖꯤꯗ ꯏꯕ ꯃꯥꯗꯔ ꯇꯦꯔꯦꯁꯥꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯦ ꯁꯤꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯏꯕꯁꯤ ꯑꯩ ꯀꯩꯅꯣ ꯄꯪꯁꯥꯡꯁꯨ ꯁꯥꯡꯗꯦ ꯑꯩ ꯂꯥꯟꯊꯣꯛꯆꯔꯝꯒꯦ ꯄꯨꯟꯁꯤ ꯋꯥꯔꯤꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯁꯤ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯍꯟꯗꯣꯛꯄ ꯂꯣꯏꯗꯨꯅ ꯇꯥꯏꯞ ꯐꯥꯎꯕ ꯇꯧꯈ꯭ꯔꯕꯅꯤ COVID-19 ꯂꯥꯏꯆꯠꯀꯤ ꯃꯇꯝꯗ ꯑꯩꯅ ꯕꯦꯡꯒ꯭ꯂꯣꯔꯗ ꯏꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏ ꯑꯣꯖꯥꯅꯅꯤꯀꯣ ꯃꯥꯔꯆꯀꯤ ꯇꯥꯡ 2020ꯗꯒꯤ ꯖꯨꯂꯥꯏ 19 2020 ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯌꯥꯝꯕ ꯁꯔꯨꯛ ꯁꯟꯗꯣꯛꯄ ꯂꯣꯏꯈꯤ ꯂꯣꯏꯈ꯭ꯔꯦ ꯑꯌꯥꯝꯕ ꯁꯟꯗꯣꯛꯄ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯑꯁꯤ ꯐꯣꯡꯗꯣꯛꯄꯗ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯗꯒꯤ ꯃꯇꯝ ꯈꯔ ꯆꯪꯈ꯭ꯔꯦ ꯏꯪꯔꯥꯖꯤꯗꯒꯤ ꯑꯃꯗꯤ ꯚꯥꯔꯠꯀꯤ ꯂꯣꯟ ꯑꯃꯗꯒꯤ ꯎꯄꯟꯌꯥꯁ ꯋꯥꯔꯤ ꯃꯆꯥ ꯁꯩꯔꯦꯡ ꯗ꯭ꯔꯃꯥꯅꯆꯤꯡꯕ ꯃꯅꯤꯄꯨꯔꯤꯗ ꯍꯟꯗꯣꯛꯄ ꯑꯩꯈꯣꯏꯅ ꯐꯅ ꯌꯥꯝꯅ ꯎꯕ ꯐꯪꯂꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯚꯥꯔꯠꯀꯤ ꯅꯠꯇ꯭ꯔ ꯃꯥꯂꯦꯝꯒꯤ ꯃꯁꯛ ꯅꯥꯏꯕ ꯃꯤꯁꯤꯡꯒꯤ ꯃꯄꯨꯡ ꯐꯥꯕ ꯄꯨꯟꯁꯤ ꯋꯥꯔꯤꯗꯤ
Manipurida handoktuna larik oina phongdokpa yamna tangna thui awatpa chi ujabadagi aihakna masak naiba punchi warigi larik ama handokna ba wakhal khanba hokhi tanja chanaruba haigadra aina nabin chawlagi yamna maming chatlaba Mother Teresa koba punchi warigi larik asi thengnakhi larik asigi maramda masak nairba British ki aiba Anthony Bronna New Statement and Society da I read this book through a blur of tears. Ai lariga simitagi pigi irachi na pai hai na irakpa si parubada Manipuri dah donging bagi akan ba ihul poki masagi sahi train pan khak tangai ringai dagi mama pungna pham lamdam skope nungsiraba mama mabung mache punamak thadok lamlaga bharata laktuna Kolkata da leiduna punsi chupa khwaidagi lairaba tola tarwa singi seba tawduna punsi longkhiba lamboi bi nupi asigi punsi wari Manipuri da handoktina lairgoina puthoke haina pungning chap yungna lepki pungningi akan ba thawinsin amana lamjingduna thabak hauki hauraba matungda aruba waba kaya ama sumayung naki Mother Teresa Christian Lining chapter lamboi bi ama oibana Lining asiga mari lainaba wahi wata kaya amarom thengnaki punamagado Manipuri londa handokpa yadaba kaya amu ama suyauki handokpa yadaba sing adudi handok tana adumak thamle Hojik masak naiba mioi kaya na iba Mother Teresa gi punsigi marang magi punsi wari marang kaina phongle adubu karigi damakta aina nabin chawla na iba biography ase Manipurda handokpa pamlu di bano hana Nabin chawla masamaksu aihaka mahaka aiga Delhi gi IIC da unaba matamda uhang asingma hanglaki Matamatuda aigi aningba apamba adumayek sengna mawanda khanghanki mahangna iba Mother Teresa gi punchigi wari ase Bharat ki lon khakta natana miraiba ki lon yauna lon tara marida handokhraba larik amani aiba masamak lamboibi asiga matam sangna naksina natinaramba misangni nabin chawla siga laiga se mahaki mamalyam laba matenga loinana ibani Mother Teresa lingkhat lingkhalamba home sing chatuna kanna research tawraga ibani aduna sigumba makhalgi punchi wari ase mamalyam na yami aina handokchari balari kheli singa masamapan maudra tareta penguin na phongba Nabin chawlagi Mother Teresa haiba punchi wari asi revised edition adugini masigi matungda Kristagi kumjali singa ni tratrokta Scientific edition haiba masu thokre biography ase Manipuri da handokna phongdokpa yabagi ayaba pibirakpagi damakta aibagi mafamda su tawimel khangba uchari moidagi permission ama yaudragadi adu lawraga irini ojana khoi damak thambiramise singthana raba upanyas karamadi handoloi Sri Arambam Biren Singana ayangna handokchari balari kase type tawraba matungda khumna pabi khiba he phagatna batakpi khiba yamna mamal yami logjai lari asigi matang kaya adamadi aibagi permission launa bagi honabada chauna mateng pangbi khiba masak nairba handoloi Sri L Birendra Kumar Sharma gi mafamda su tawbimal khangba uchari Lage asi phongdok na bohon na bada mamal yam laba mateng pangbi khiba aigi marup Nomaithem Kiran Kumar hanagi Sahitya Academy gi advisory board ki convener asangbam communication gi AC Netrajit Lamyanba Prince ki Sri Taure Mangi Singi mafamda su tawimal khangba uchari Dr. Thokchom Ibohanbi Imphal July tang kulhumdoi 2024 Kaisida wajana ibibani manungi lamai haibadi magi be kanodo khoi lesson do wamang prolog haibama adagi angang oiringegi Mother Teresa gi Bengali Teresa nungdagi pirakpa yathang ama nungdagi pirakpa isorna pibagumna mana khalakpa mai thamogi motisil adugat mangasubada
Crickland Taramari Crickland hai adagi taruk subada Mother House tare subada Brothers and Co-workers aduga nipan subada Sishu Bhavan mapan subada Titagar tara subada Kalighat aina khwai pamjaba si yauree malemgi khwaidagi sakti leiba nupi Taramathoi subase ai ngasi yam paninge adu masi para age Trangthoi subada loiselakpa saruk epilogue aduga Trangdu subadana aroi betangkak lamai chani ga kunma pan ba adugumba Mother Teresa gi warini pangsang sang badinate adubu aina ngang weringe si padipaninge adubu Mother Teresa ngang weringe dagi aina central idea khar pijarabada aina su angangi para takpada ya angang na su yam interesting oiba Mother Teresa gi wari se aduma sangang weringe da mayam mama gi mafam da su mama gi masa si mathanda nate aduma se akhoi sorgia samna bagumba mi oiba lairaba nangba gumba si mana yam friendly oiba adumai pokpadagi pithorapa pratibha haiba tare masi angang weringe punsi si ko phatro hre mahangna aduna mahasi Calcutta da masi principal oina lakre aduga masi Calcutta da lakanda mana Calcutta da principal oi masi Christian gi lamboi bi amani haidi lamboi bi haibadi leisabi luhongdraba punsi gi oina samaj gi damakta samaj du karamba samaj mama mapa leijadraba sorokta inai marakta sibagi pungpham ngai tuna leiba kaya mayam se India da di kungna leiba adu Calcutta na mu hena mana lei su lei Calcutta da na masu mi siang kan taba population high population ni na adu da mana thongnau da yenghi beda ngasai gi chaba takwa phangdraba mayam angang mayam si uru beda mana moi seba se sundi tawningba aduna mana principal gi phamche thado akanda resign tawrakanda mana awana taraba singchigi kano yunga ga kano akhoi Nirmal Hudroi kaina asamga linkhatana adumai tawi adumasi waba nangdaba ga dinate Calcutta gi ina kaya khunba mayam sida mana paisa niraganda moi mayam dugi kano Nirmal Hudroi ka se linkhatna bo honna bada wagi adu ahambada di mase yamna puksen chawin nupi kaina paisa hapirapa aduga ani subada saluba matamda di thong lonjanggiba khong na bhawba kawbirakpa nogi nangi paisa ni bamna te kaina masi am helpless hoina ne struggle tawrakanda mana magi punsi wari se hojiki sidagi mayam taba dum phangbiragani adumaina tawraga ai baba hojaraglage malemgi khwaidagi sakti leiba nupi haise Krista gi kumja lisingama samapan marfumathoi dani Mother Teresa na Ethiopia da maruiba thabak ama chaluraga hek halakpada ngairi akibagi masak pharaba phanglaba ikang thoktuna ikang thokpai di nongchudaba leipak aduda awang thangba charukta misa kaya gi punsi aki tujung pohalami mahana Calcutta dagi hitak langthak chinjak kilo kharadang pukirami ngasai Ethiopia aduda adubu onthongna darkar oi khraba mafam aduda di loktak ta thum thadaba gumbani haibadi kaimta natreba puriba poto migi awaba sina helaba malemgi awaba ko hanna ba leiriba kangbu agency kaya na khudong thiba awaba mayok nariba Ethiopia sarkar da tengbang pirabasu mafam aduda hena samamnaba amaga gi marakta mari leinaba tengbang na watpa gumna tawi leipak adugi lambi thongi phibam phattaba manung hanjanna leiba awat apa mayam leiman badagi ningba kaina leiriba khungang singda pochai phanghanna ba aruba ma oirami magi wakhando mahangna puriba potuna oiraktaba mahangna Calcutta da halaklaba matung phawada matangda khanbagi chang adu kari mata handaramde adi awabaduda uraga leibado mahaki sister singa loinana chara henba phawba yauna makhata na awa ana nanghanbidana ba lai khuramlami mamai thangda pungning da phawrakwa wakhal gi thawinchen amadagi
mahakna United States ki president ta sithi ma idami mana pung de khalak pada mana president ta sithi hi ire sayula magi matuda mana White House tagi telephone toropa ma ulami telephone toroli ba do President Reagan masamak oirami mahakna mahaki sithi adugi damakta thagat pa phongdoraki aduga America gi miyam gi amasu masamaki maike dagi khwai dagi athuba matamda darkar oiba khudungak soi soidana tawgani tengbang adu athuba matamda yawhalakani haina monda hairaklami masida angakpa amani mana America gi president du sithi iribani aduga mana kayam phajana sithi iramgani habado khoi punamak bhap tamina tabiramgani magi wangang magi polite magi nungsiba punamakto utlaga tengbang adu athuba matamda yawhalakani haina monda hairami mahana haikiba duma pangthuklami US sarkarna sinjak amasu hidak langthak athuba matamda piba tanatana atai relief agencies singda mateng pangduna yamna ningthina phibam phagathalami adugi matungdadi isorna thaujanbire chana thangnabagi tengbangi potlam pibagi thabak ado sathaba haurami aduga helicopter na singba dak khongang singda sinjak puduna phanghalami kari maramdagi magi ngasagi sithidu irubagi ninatrari khangoidorimni thodoga tuda aina ihana hanpoina puningdadi luna haksinna lauraga langna boina mahak malemgi khwaidagi sakti leibi nupi amani haina haiki mahakse semjin chajin bayaudana puksel thengna na mahakna nokphe tauraga khumlaki aina tauge haina ningjaramba aduni adudagi malem pumba aina sakti porakadori bani malem pumbada kanano malem pumbada dinga sagi laira bachawa phangjadraba mayam dubuni man hairise khwaidagi pangal lejadraba laira khraba ton khraba mi singdugi mafamdagi natana chawat piningai amata yaudaba Mother Teresa na sakti baiba singi kada sangba che khwaidagi chawkhattaba sohorgi leita laira sing kungna taba amotpa mafamda mahangna yengba chatpa adugumba awaba adum oide maramdi Kolkata dadi mahangna tawwa ngamlaba mingonda itil piba ngamlaba nongsu Bengal gi mukhyamantri gi office ta changba matamda hekta changduna thabak tawwa ngami mahangna karigumba ma haibada yadaba amata layakti haibase Kolkata senthungna khangnai ahambada disu oiramde ko ahamba aina like takjabadu aina thengnajabado yam thin tawbiraka pakanda mana nirmal hudro siring khalakpa dagidi mathang o mai sidi mai thabak sidi mong amani naina mayamna support awai wani Mother Teresa na he hairaga support ka tawi badi nakide mahakari gumba ma haibada yarakta leraktri isorda haijabada su Kolkata senba thungna khangnai Marxist sarkar gi lusingba isor thajadaba mahaka punamagi sorgi thaurang ni haina khanjaba Mother Teresa ga anigi marakta leiriba manaba wakhala sikarino haibase hanglakpa matang amada mahangna sumna khungki aikhoi animak lara tola taraba singbu nungsi sahi kharagi mamangna mahangna layeng sang amada thamogi laina na duna leiba matamda Mother Teresa na mabu unaba nursing home aduda chatlaga mahaki anaba phaganaba sister sing na lusing laga lai khoiramki masaisida aina kanoni moi aina mission school da 10-11 years leba matamda aina khangjabache moi Christianity gi wafamda natana kanagumba ama narakanda khoi di haira puraga anabaduda pijabiyo haidana adu tawbache khoi su channe khoi channa bisi suam phaje tagumasung matamduda aina kanoda mission school da chahi tara lebe experience moi Christianity sina tawrami base yamna kai haini spiritual oiba mongda moina kanagumonggi mama nare na baduda moi si chatleba kain bude moi manga tara chalani prayer tobigani magi makhut paibigani noibigani wari libigani sina singbase moi gi thabakse aina su imit mangna isa mangna uhowi thengna jahui
मथंग प्रधानमंत्री इंदिरा गांधी अमसुगी मागी मचाई बुंगो राजीवना प्रधानमंत्री ओइरकपा मतमदा महाकना उन्ननिंगबा मतमदा उन्नरमी माना उन्नबसे मतमसिददि यामना कइनोनी माई थबकसे उरकांदा मयामना माबू यामना लाइदोंना खलकपनिको अहांबदा मा कइनोदगी मागी मयुम लमदमदगी कलकत्तादा लाकपा अदुगा अवा अनागी सेवा तौरको मतमददि अवा मयाम अमा मायोंगनकी महाक इंदिरा गांधी के थोइदोंगना नक्सिनबा मरी लेनरमी महाकना मवोंदा चिठी हे इबा खुदक्ता मादर टेरेसाना खुदक्ता पाखुम फंगलमी इंदिरा गांधी ना मतांग अमदा इकी महाक उन्नबदा यामना नोलुपा मतौ अमा फावी पुंगनिंग नौबा थोट मेंगबा वाखल अमसुंग नुंसीबगी पांगल हेंगतली अदुमोइनमा इमरजेंसी मतमदा भारत सरकारना पाइखतपा अंगांग पोक्तनबो ऑपरेशन तौबगी थौरम अदुगी मतांगददी मियें खेने इंदिरा गांधी ना पाइखलिबनिको मादी प्राइम मिनिस्टर ओइरिमनिना मदर टेरेसाना मसी मायोक्ते इखी अमगांखी ख्रिस्टगी कुमजा लिसिंग अमा चामापन हुंबुद्रा तरेत की मियामगी मिखलदा इंदिरा गांधी ना मिखलदुदा माइथीदुना फमतादुना शक्ति पाइद्रबा मतमदा मदर टेरेसागा महाका उन्नबा चखी करिगिदमक्ता मवोंदा अमुक अयेत अपम पिरुरिबनो हाइना हंगबा मतमदा महाकना मियामगी ममांगदा खुमलखी अहा महाक अगी मरुनी वहै अदुमक महाकना इंगोंदा अमुक तगी हेना हंजिना हाइखिबनी मदर टेरेसाना फावरिबा पुंगनिंगी इहुलदो तसेंगना राजनीतिक करी अमत्ता मरी लेनदे भारत की मनुंगदा नतना मफम पुनमक्ता मदर टेरेसाबु तरामना ओकननबा थोंग हांगदुना ले महाकना उनबा मरुओय हाइना खनबा मतांगददी सिटी फादर नत्रगा लेबाग अदुगी चीफ एग्जीक्यूटिव अदुना महाकु मोहौसा ना खुदक्ता उनबा फंगहली महाकना उन्ननबा चलिबा से मरनागी नते लायरबा तोला तारबा सिंग नत्रगा महाके सिस्टर सिंग मायोगनरिबा अरुबा समस्या प्रॉब्लम सिंगदो मरी लेनबा ngaktani हाइबसे मिपुंग खुदिंगमंगना खंगे फ्रांस के प्रेसिडेंट मित्रान यूनाइटेड किंगडम की प्राइम मिनिस्टर मेजर यूनाइटेड स्टेट की प्रेसिडेंट रिगन हौजिंगमक प्रेसिडेंट बुश दुगा बेल्जियम की निंथौ स्पेन की मालेम मसकनारबा सेल पाइरबा एक्सक्लूसिव क्लब ता यावबा मिसिंग थिंगमदना अयाम्बा मेंबरसिंगना माबु मखोयगी मरुमने हाइना लौरिबनी हाइबदी मदर टेरेसाबु तसेंगमा कनागुंबा अमगी मियेंगदा मदर टेरेसा से अफबा मिसक अमा ओइना अदुम उइ लेबाकी मकोक थोंबा लुचिंगबा अमदी सरकारना पुनिंग वखल लेजाद्रबा मतमदा महाका वारी वाताई सानबा वातानबा थोदोक यासु यावरई मासु पुनिंग यामने इंगना होरकपा अदुगा असावबगी फिभम से मवंदा लै अदुना वारसु वाबसिना मागी नुंगाइबो ओइबा हाइबा तारे यामना वांगबा थाकता लैबा हाइबसे महौसाना नाइचोम ताबा तारकपा पोई मरम असिना अवांगबा थाकता लैबसिंग असिना मखोइगी असुम अरान लेमननबा खलकपा मतमदा खननैनबा ताथोक तासिन तौबा याबा मीदी याम लैते अदुना आइना मतांगसिदा अमतंग हाइनिंगबा अमना ngसाइगी इंदिरा गांधीना भारत की मिसिंग से सुम हेंगलकपसिदा नुपीसिंग से फैमिली प्लानिंग तौबगी से अखोई कनो थेंगनाजा होई कनो ने इंडिया गवर्नमेंट ना नुपी अमा फैमिली प्लानिंग तौबा मतमदने पैसा खरगा पीबीएबा तौसे ना मोई खरा एजेंसी खरा थादोगा नुपी से सायाम पोकाना नुपी सिंग से मसा सिंग हे मेंटेन तौबा ngamdadana डाइवोर्सन से मोइना खुंगंगी लैरिबा सिंगसिदा तौरुबदने अंगांग असोइबा कयाम पोई आई नसु मचा रिसर्च तौई अंगांग दो ममी सोइना पोई हाय डाइवोर्स अंगांग दो लोथोंगनबो होनबदा सोइदना आईडी डॉक्टर की मतेंग नतबा लेकाई की माइबा माइबी सिंगना याम रिक्स वांग्रजानी अदुमाइना अंगांग सिंगसे अंगांग येथबा कौवे अखोइगी मैते लोन अदुना मोइना मचा सिंगसे पुकनिंगदना ममा सिंगसिना वारक्तना लाइकसु तमहंदा यादबा पैसासु लैतबा अदुदगी मचादि अदुम मा प्रेगनेंसी ओइरकपसिदा लौथोकनबो होनबदा ममित तांगबा चोंथोकपा अदुगा सीबदी सिहौदबा सुमा अंगांग सोइनाइबा कयासु मणिपुरदा लैतबा नते
aduna maram oidane India government gi matung ina akoi family planning che nam dana haibadi nang hayang ka thake haiba nataba macha pokning mi sing che noi kainogi angang dugi punchi ema soinai raga hindoi charupudi medical gi matung ina noi angang sil pokta ba khoi tauge aduda paisa se phangangani haidana akoi gi matam chamaki dinate ko aduda akoina madu kano yang kanna paisa ka piba ponate da lupa lisinga yo ponte adugi makhada paisa ka pi daga mama singche payment planning tawgi bedo masigi wafam duni mathakta panbiri se father ben exam na mother teresa ga hanagi pakistan ke president general jai ul haka hatheng na unaki bagi nuara wari ama so ngonda liraki local bishop na batron toro padagi mother teresa na pakistan da sat ke hana leblami mahang na bahar ke passport adugi visa phangna ba new delhi da leiba pakistan embassy da dragas tharami mother teresa na maonda visa pibeta natana general joy ul hak masama laibak adugi kari mafama da hekta lakna ba patron piraklami adudagi khudong chana ba haiduna mahangna aeroplane phawba mana sijina ba ya halami president asina puksel chawrba mother teresa na pamba matamda convincing phawba hangna ba patron tawrami adum oinama mahakna ngakkadaba wafam amadi thamlai mahangna bharata natana malemgi mafam amadagi hekta lamboi bi sing purakpa yagani haibasini phadaben exam na hairami mother teresa na madu loina luna khalamgani ningde maramdi pakistan da linkhaliba mission gida bharat ki lamboi bi kaya yauri mahosagi oiba mangtak na bagi maram oiduna athubada mahak khudong thiba mangtak pana maram oiduna athubada mahak bharat kayum thangna ba topa leibak bangladesh salami megi lisingma chamapan maudrama thoge angan bada aina mother teresa unaba kalkata satpa matamda tang ningai oiraba nonglei nungsina bangladesh ki samudra khongban ching de sholami masigi horakpada awana thohanduna mi kaino lak ahum muksi gre haina panai mother teresa di thamogi anaba leibadagi phagalakpa ngaiduna laisangdagi thadorakpa layeng sangdagi ngakpigani layeng sangdagi thadorakpa dangairami mahaki doctor na chatanaba pautak piba leirabasu mahak chataba yadabani haina leblami machana rakpagido mahaki sister aniga loinana yamna thuna maruiba tangai phadaba hidak langthak box khara yomsilami mahak dakada thunglagani haibagi pau dakada leiba sister sing da pinanaba matam yamna phanglamde haiba ai khangi mahakna mafam adu chatpa khongsat adu tasengnamak kanamata khanglamde adu moinamak mahak mafam adu da thunglaba matungdadi malemgi paumising na naribi lamboi bi adu mang takpa nanglaba mafam yengliba adu da kanna miyeng thamnaraklami mahakna chatpa mafam khudingda bangladesh ki pradhan mantri begum khaleda jia ga loinarami ising nungsiki pibam phattabana maram oiduna makhoi helicopter na thu akai gi oinaba laimai da taba matamda madugi wari ado network khuding makta yaurakhi mahakna kalkata da halaklaba matamda mana ingonda hairei ai chalure nungaire mioi bagi awan nanglaba sing adu ubada ki bagi masakni hojiti khwaidagi maru oibadi sinjak hidak tha ising sengdoknaba karigu bakhara thabi ba habasini tengbang darkara se sister sing mafam aduda lei thadu walgi leipak punamakti mahosagi khudong thiba si yamna wai haina khangnariba se nongsupi leibak singdai tattatana thawai yawiba wali mother teresa na mapung oina miyeng thamba tongan ba network kaya thengnabadagi tasengna mangtak nanglaba mafam sing aduda mahangna satuna tawriba saktamdo tengbang pinarakpa hengalakpa aduga pak sana dai telongnar ko tawi ade mamna cooperation mana tawrukpa mana satlu waduda monda oina mana hairakpa wasinga cooperation pinara haibani hena nungaiba amadi ningthorel
highly sila si sula lo tok duna sila sibula lo tok duna nam duna pham lo thok tringai da heng mamang da mahang na Ethiopia gi wild sang da thengna gi basing aduni ising ma chamapan hundrom do da Mother Teresa na Ethiopia da kudong tiba kaya ga loina na mission na mahang lakpangam laki sinlang bada irai lai da ba meeting amakhang ning thoren highly sala sigi masanupi ga loina na tawraba matung dani aduna nung thorel ga unaduna wari watai sanana ba lambeng chemki Mother Teresa na yamna hena phabata khangan ba dana ba section halami dhanma ge amasung samaj ge oiba lu kaya na Ethiopia da thabak tawba hona ba da mai pak pa ngamdana toki bani Mother Teresa na mahaki thabak oina pangthok na bo hona ba da ning thorel khaktana lepa ngamgani haiba se thu na khanglaki taksena unaduna wari otai saba amadi mang thaduna konungi angamba amana wahang kaya hangduna makada sumna sathrami sarkar dagi naha kari pami kari mata pamjade Mother Teresa na kungki aina awa anna mayong na ribala raba tul taraba singi marakta thabak tawna ba sister singi mateng pijage haiba khaktagi lakshabani sister singa kari tawgadori bano aikhoina khwaigi lairaba sing tul taraba sing thawai hakchang yauna lemna seba tawgani makhoi mahegi tha kari no kana amata pambidraba nuksibidraba singado aikhoina thamoigi oiba nuksiba minungsiga loina na awaba da saruk yaminna ba honabani nahaki du tongan ba mong amada jangsim bani haiba khangi nahak na mi singda kari kumba khara sandong na badhanma amada makhoi bu olhana ba honari bro Aikoi nungsibagi thabak asina awana nang labalai rabasina makhoigi damak ta isorbu nungsiba phongdoi Mother Teresa bu ikon badan ning thorel gi mamang da masak utpada mahang na hairakpado sukhan khalu daba ama oirami mahang na wai khara khaktamak hairei ai hang na nahang na tawwa phaba thabaki maramda tare nahang na lakpa se ai yamna nungai Naki sister sing Ethiopia da lahan badu yai chahi ama khaktang gi matung September tang 32 ising ama chamapan hundra marida chahi marphuma thoi suraba ahlu eraba nung thorel ase lamigi lalho amada mafam lokthok tuna Addis Baba mahaki imung humna phajinduna thamlami kaisum thangi phima do asuki matik thamoi songningai oiba maramna Penda bagi wakat kaya lahan ki Afrika ki laibak lusing ba Europe amasung Ngapi gani imagi connection si tatkre koi mayam ngai minasi akoi ki program si muk matung jathana ba ado koi ima ngai ringai sida akoi ki ngasi ki translate tawbiri ba mingoi na panjarabada Dr. Thokchom Ibohanbi Buthakachari akoi ki damakta translate tawbirakanda Mother Teresa gi maramda hena khangna bagi damakta aina photo kitang amuk share tawjarake akoi mayam ngai ringai sida koi ki original author haijabatare Navin Chawla gi picture se CM tangai share tawjarake ima su mention birae ima pukhajarake doga akoi gi author Navin Chawla hai se mai masak se kamain tawi na koina khaminasi si magi picture ni magi Facebook taki akoina aina gen khachabani dagi mana muk Navin Chawla na Mother Teresa ga nam khiba picture hai batare ko masimasu muk share tawbiri dudi ai ima pukhajarake makata program amuk akoi ima dagi taminasi ima makata bi
ai makha sathajarake adu nahaki tongan ba mong ama sangkhin bani hai ba ai khangi nahak na mi singda karigumba khara sandokna ba dharma amada nakhoi bu olhan na ba makhoi bu olhan na ba honaribra si ba gre ha kai noi da mana han bo unna ba misunderstanding dharma sandok pa laibra kamain to la ege na hang bo hang duni Sahi ama khaktangi matung September tang trang choi lising ama chamapan humdra marida sahi marphum doi shuraba halorba nung thore la se la migi la lo amada mafam lok thok tu na Addis Baba da ma ki mu hupna phajin nu na thamlami kashung change phiba ma do achuki matik thamoi song ningai oi ba maram na penda bagi wakat kaya lak han ki Africa ki lepak lusing ba sing Europe amasung atai lepak singi lusing ba sing la lo ba singi sarkar aduda hanagi ningthau igi imung manungbu mioi bagi hauna lingchat tawina ba taksilami highly salasi masama phajin nuna thamlingai manungda sikhirami yam nungai ta ba thodoni Mother Teresa khaktana makhoibu phajin nuna thamliba mafam aduda unaba yahalami adu kaina thangda makhoibu thadokna bo hotna ba da mahakna mateng pang bangamki Mahak Catholic Church ki makok thongba Pope John Paul second ga yamna ningthina bhabtana phaba mari leinei mahak thabak khudingmakta Holy Father haina ikai khumna duna mahak wa apokpa mapagumna khali mahak ichamtamba mong aduda ikai khumnei Holy Father na Betty Kangi Missionaries of Charity ki mafam ama pibi duna makhoina rong mama mapa lejadrabasing sup kitchen ama lingkhat kibadugi damakta mahakna yamna singthajarami masina lairaba lei haibase khangan bata natana Vaticangi top ningthijarba chinglemba amasung lanthum marang kaina leiba mafam amasung ni haina laina khangan bata mateng pangkhare makhoi animak slap ngatani haina tasengba asina police police ni aduga Mother Teresa na Yugoslavia Albania ni makhoi animak ki bhapta na ba masung Mother Teresa na Yugoslavia Albanian makhoi animak ki bhapta na ba masung ikai khumna baga loina na leinari ba mari aduda karigumba khara tawwa ngamkhibra haibase bhapna saba pot amani ki paramparagi oiba magunsingbu ngaktuna wayamna ngangbagi mahuta ngangbagi damakta ngapigani mahaku po na yamne kai khumnai wangna thangali January tang kuni thoi lising ma chamapan maudrani thoi da Mother Teresa na masamakna sinba meeting amada aina Vatican gi pop unabagi khudong chaba amasu phangki aibu apikpa lanai oiba office ki ka amada purami mafam aduda aina itomda minute camera mahaka loina na leminaki matamaduda Mother Teresa se California gi layeng sang amada yamna kanna naduna lerami pomna mahakna ba pharaklabada lining lami amasu maha Kolkata da handringaida lambelda phairagani haiba asa tawrami Kristagi kumjali singa masamapan marfu taruki February gi angan bada mahang machagi oiba khongchat ama chaki badu amu hanan ningsing laklami mahang na aeroplane ta phamdagi Kaligat phawba chungdeng hakta thaudaraki mafam aduda mahang na mi masa amadi madugi manakta changduna asibat pibeta natana sana nabasinja sing pirami maduda hakseng nagi basing ado kaya moi da thuklau khrabano adubu punamak taseng na ningsingli haina ingonda tamlai aikoina phamliba office aduga hek thangnana leiriba mahakna Mother Teresa da pikiba Vatican gilam adugi maramda aikoi ani wari sanaki mangna hairei Mother Teresa na haijaraklaba dasu aina karamna yaroidoribano Thabak aduma pangthokibado mahakna yamna nungairemi aduga Christmas kudingi mahakna hengamba kanda yuma aduda leita lairasing ado masamakna seba tawnuba chatlami aina mafam adu thadokuna chatringaida monda Mother Teresa na aruba thabak kaya khitang laitho handuna tawba ngamlibase mahak khaktagi pautangna oiba yai haina aina hairami mahakna noglai hairei mahaki thabak lairakpa matamdadi mahak aiga aina haiba phawba tade adu aina tahannaba hotnagani
mahakna atopagiddamakta tawbiba thabak khudingmak mai pakpa oide mahakna kayarak hanna mari leina ba maruoiba angambasing mangonda kanna phawba watu kayagi matangda chithi khare warisha khare asigumba ase mahakna oiriba ase ikai khumnabani matam leba khibikta mahakna ikiba warisha giba singade ase paukhum panthadana khudakta paukhum natraga sandongna hairakpa adu phangi adungoinamak masi thabak oina pangthoklakpadi natte wathok kharadi sarkar natraga lam adugi thoksil natraga misingi marakta birodhi oiba phawba ona tainaba mawongda nam tawi karigumbadana mari leinariba wathok ase mahaki shakti gi wangmadani adungoinamak mapungningsda hena makhalabadi wathok adugi mari leinaba rajniti adu yawruba tawdana mahakut thingjinduna yawi Iraq amasung US ani khatnabada kanna mungnaba matamda Mother Teresa na apunba chithi ama January tang ani 1938 da leibak ani gi president ani makta iki mahakna aten ba matamgi manungda mai pakpa amasung mai tiba nangba yaba la se ekoi puna makki adubu nakoi chukulai thohan ga dauriba kujuk kulai na thohan ga dauriba awa ana asok apan punchi mangan ba do asumba ni haiba di kai jangoi da so haiba ya roi kai jangoi da so acha tau da ba mahi ama dilla na du loiraba matamda mahakna Iraq ki hakhel gi mantri gi mahaki sister sing bu Iraq da mama pa le jadraba nam choiraba sing mutong tengbang bina ba batron phang khiba duni mi singna chakhang mai khang ba haiba du kanna pamnarabada mi kaya gi puning ani longda ba du phangna ba tawna ba matamda juk asida luna ningnariba khudingmak angakpa taiwana ba mawong amada leiba nupi na mangonda pikhiba manasing adugi masingdu isinduna thamde haibasi karemna ningai oi chahi kharigi mamangda sisaringna ming pareng ama mapung phana semnaba honakhiba mali adugu mapung pharamde amabu oirabasu madu thuna matamga chunadaba oirami maramdi chahi adu maktada Mother Teresa na mahakbu sakhangduna ikai khumnaba ase apikpa chawba yawon yauna kungi mathaktani achauba yauna kungi mathaktani sister singi isenbagi thabak adu toklami kui dringaida aina sister Priscilla da janen statics panaba misak aibadi ujiki sister he leiba ipau areiba makai pibi naba hajarami mahangna sor sangna mutang holaga akonbada aingonda mahangna Kijaba Komjin Badu Thambani Haina Lasanba Isanba record ama piraklami madu chahi ani surabani hariba wafama se phongdoktrabasu mayek sengle aina ikai khumna ningba ming pareng singadu maru oina oi haina khallabadi aina thijing khosinduna isamak madu sem chaba tabani masigi thabak asi araiba amani haina praman tawba ngamde Changyeng oina lasinduna aina sem chaba phawa lamai kaya muk changlami thabaga siloi ko matangda Mother Teresa na mangonda ikai khumnaba sing mising khaktagi yengbaga Guinness Book World Record ta chanba yaba matik chaba amani haiba se pungningda thoina singnaba phawde University da laik tamba muksat lukhi dribi nupi Mother Teresa na khwaidagi lemjan ngai oiraba university kharana ikai khumna duna piba direct doctorate kaya ama phangi makhoi adudi University of Cambridge na honorary degree oina divinity gi lamda piba dagi na University of San Diego na human letters pibani amukta thokidraba mawongda miyamna lepkhatuna kubak khuduna apenba phongdokpagi marakta Harvard University na mawonda honorary doctorate piduna ikai khumnaba uli Mahatma Gandhi University da ikai khumnaduna piba honorary doctorate of law atopa Rabindranath Tagore na lingkhalamba West Bengal da laiba Shantiniketan Bismarck University na su piba su phangi yam phangre aduna sohor sing adugi manungda
Miami, Trenton, Pennsylvania, Toledo ꯑꯁꯤꯅꯆꯤꯡꯕ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯊꯕꯛꯄꯨ ꯏꯍꯥꯟ ꯍꯥꯟꯅ ꯆꯪꯈꯤꯕꯗꯤ ꯃꯍꯥꯛꯅ ꯇꯧꯕ ꯍꯧꯕ ꯆꯍꯤ 14ꯒꯤ ꯃꯇꯨꯡꯗ ꯄꯣꯛꯅꯐꯝ ꯁꯥꯠꯐꯝ ꯃꯔꯩꯕꯥꯛꯇꯤ ꯅꯠꯇꯕ ꯃꯊ꯭ꯋꯥꯏꯅ ꯄꯥꯝꯖꯗꯨꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛꯅ ꯑꯣꯏꯈꯤ ख्रिस्टꯒꯤ कुमजा 1862 ꯖꯅꯨꯋꯥꯔꯤ ꯇꯥꯡ 13ꯗ ꯚꯥꯔꯠꯀꯤ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯅꯨꯃꯤꯠꯇ ꯃꯍꯧꯁꯥꯗꯒꯤ ꯆꯠꯅꯔꯛꯄ ꯑꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕ ꯃꯤꯁꯤꯡꯒꯤ ꯃꯃꯤꯡ ꯄꯔꯦꯡ ꯂꯥꯎꯊꯣꯔꯛꯄꯗ ꯃꯥꯗꯔ ꯇꯦꯔꯦꯁꯥꯒꯤ ꯃꯤꯡ ꯃꯁꯤꯒꯤꯗꯃꯛꯇ ꯊꯥꯡꯒꯠꯄꯗ ꯌꯥꯎꯔꯝꯃꯤ ꯃꯁꯤ ꯚꯥꯔꯠ ꯃꯆꯥ ꯅꯠꯇꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯄꯤꯕ ꯊꯣꯏꯗꯣꯛꯄ ꯑꯦꯋꯥꯔꯗ ꯑꯣꯏꯈꯤ ꯃꯍꯥꯛ ꯚꯥꯔꯠ ꯔꯥꯁꯇ꯭ꯔꯄꯇꯤꯒꯤ ꯃꯐꯝꯗ ꯑꯦꯋꯥꯔꯗ ꯑꯁꯤ ꯂꯧꯕꯤꯔꯅꯕ ꯗꯤꯜꯂꯤꯗ ꯆꯠꯅꯕ ꯕꯥꯇꯣꯟ ꯇꯧꯔꯛꯈꯤ ꯑꯍꯥꯟꯕꯗ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯅ ꯊꯧꯑꯣꯏꯟꯁꯤꯟ ꯑꯣꯏꯗꯨꯅ ꯃꯉꯣꯟꯗ ꯆꯤꯡꯅꯕ ꯈꯔ ꯄꯣꯛꯈꯤ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯒꯤ ꯃꯊꯛꯇ ꯊꯕꯛ ꯇꯧꯕꯒꯤꯗꯃꯛꯇ ꯄꯤꯕꯅꯤ ꯂꯧ ꯍꯥꯏꯅ ꯃꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯈꯤꯕꯁꯦ ꯀꯜꯀꯇꯥꯒꯤ ꯑꯥꯔꯆ ꯕꯤꯁꯣꯞꯅꯤ ꯆꯍꯤ ꯑꯗꯨꯒꯤ ꯁꯦꯞꯇꯦꯝꯕꯔꯗ ꯃꯍꯥꯛꯄꯨ ꯑꯣꯟꯊꯣꯛꯅ ꯆꯤꯡꯂꯦꯝꯂꯕ ꯅꯤꯡꯊꯤꯖꯔꯕ ꯔꯥꯁꯇ꯭ꯔꯄꯇꯤꯒꯤ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯤꯠ ꯊꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯩꯒꯤ ꯂꯩꯇꯦꯡꯅ ꯊꯜꯂꯕ ꯗꯔꯕꯥꯔ ꯍꯣꯜꯗ ꯆꯪꯂꯝꯃꯤ ꯃꯃꯥꯡꯗ ꯀꯟꯚꯦꯟꯇ ꯃꯥꯅ ꯇꯣꯡꯅꯅꯕ ꯈꯨꯗꯣꯜ ꯇꯝꯂꯛꯈꯤꯕ ꯂꯤꯝꯖꯤꯟ ꯀꯥꯔ ꯑꯗꯨ ꯊꯑꯣꯏꯅ ꯇꯣꯡꯗꯅ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃꯁꯨꯡ ꯆꯨꯝꯅ ꯊꯕꯛ ꯁꯤꯖꯤꯟꯅꯕ ꯑꯣꯏꯕ ꯚꯥꯟ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯅ ꯔꯥꯁꯇ꯭ꯔꯄꯇꯤꯒꯤ ꯕꯣꯗꯤꯒꯥꯔꯗ ꯑꯃꯁꯨꯡ ꯂꯥꯟꯃꯤꯁꯤꯡ ꯂꯥꯟꯅ ꯃꯍꯥꯛꯀꯤ ꯗꯤꯜꯂꯤꯒꯤ ꯊꯧꯔꯝ ꯑꯗꯨ ꯌꯥꯎꯕ ꯆꯠꯂꯝꯃꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯦꯍꯔꯨꯒꯤ ꯃꯆꯟꯅꯨꯄꯤ ꯍꯥꯟꯅꯒꯤ ꯚꯥꯔꯠꯀꯤ ꯂꯟꯗꯟꯗ ꯂꯩꯕ ꯍꯥꯏ ꯀꯃꯤꯁꯅꯔ ꯃꯤꯁꯤꯁ ꯄꯟꯗꯤꯠ ꯑꯌꯨꯛꯀꯤ ꯊꯧꯔꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯊꯧꯔꯝ ꯑꯗꯨꯒꯤ ꯄꯥꯎꯗꯝ ꯑꯣꯏꯅ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯅ ꯇꯝꯂꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯄꯥꯎꯗꯝꯂꯝꯃꯤ ꯅꯣꯡꯂꯨꯛꯄꯗ ꯁꯛꯇꯝ ꯑꯣꯏꯔꯕꯤ ꯁꯥꯔꯤ ꯁꯦꯠꯄꯤ ꯂꯝꯕꯣꯏꯕꯤ ꯑꯗꯨꯅ ꯐꯝꯕꯥꯛ ꯊꯛꯇ ꯀꯥꯈꯠꯂꯛꯈꯤ ꯃꯍꯥꯛꯅ ꯑꯦꯋꯥꯔꯗ ꯑꯗꯨ ꯑꯅꯥꯕ ꯑꯉꯥꯡ ꯅꯠꯇ꯭ꯔꯒ ꯁꯤꯒꯗꯧꯔꯕ ꯅꯤꯄꯥ ꯑꯃꯒꯤ ꯃꯄꯥꯝꯕꯣꯝꯅ ꯀꯣꯟꯁꯤꯟꯕꯗꯧꯅ ꯂꯧꯔꯝꯃꯤ ꯍꯣꯜꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯄꯨꯡꯉꯥꯎ ꯉꯥꯎꯔꯝꯃꯤ ꯔꯥꯁꯇ꯭ꯔꯄꯇꯤꯒꯤ ꯃꯤꯂꯨꯗꯒꯤ ꯄꯤ ꯇꯥꯈꯤꯔꯝꯃꯤ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯏꯕꯨꯡꯗ ꯍꯪꯂꯝꯃꯤ ꯊꯧꯔꯝ ꯑꯗꯣ ꯊꯃꯣꯏꯗ ꯊꯨꯛ ꯂꯥꯎꯕ ꯄꯣꯛꯇ꯭ꯔꯣ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛꯅ ꯅꯄꯨꯛꯅꯤꯡꯗ ꯀꯔꯝ ꯍꯥꯏꯅ ꯐꯥꯎꯔꯝꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯗꯦ ꯐꯥꯎꯔꯝꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯗꯦ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯄꯤ ꯇꯥꯔꯛꯇꯅꯕ ꯈꯥꯡꯕꯗ ꯑꯋꯥꯕ ꯑꯣꯏꯈꯤ ꯃꯍꯥꯛꯅ ꯀꯜꯀꯇꯥꯗꯒꯤ ꯍꯜꯂꯛꯄꯗ ꯃꯥꯗꯔ ꯇꯦꯔꯦꯁꯥ ꯒ꯭ꯂꯥꯁ ꯀꯦꯁ ꯑꯃꯗ ꯀꯥꯂꯤꯘꯥꯠꯀꯤ ꯅꯤꯃꯜ ꯍꯨꯗ꯭ꯔꯣꯏ ꯊꯝꯂꯤꯕ ꯑꯄꯤꯛꯄ ꯚꯔꯖꯤꯟꯒꯤ ꯃꯨꯔꯇꯤ ꯑꯃ ꯉꯛꯁꯝꯗ ꯔꯤꯕꯣꯟꯅ ꯂꯩꯇꯦꯡꯂꯕ ꯃꯦꯗꯜ ꯑꯗꯨ ꯊꯦꯠꯂꯝꯃꯤ ꯃꯍꯥꯛ ꯃꯇꯤꯛ ꯆꯥꯕꯤ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯗꯨꯅ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯏꯪꯊꯍꯟꯕ ꯉꯝꯂꯝꯗꯦ ꯅꯨꯃꯤꯠ ꯑꯗꯨ ꯑꯍꯥꯟꯕꯗ ꯃꯌꯥꯝꯅ ꯃꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ ꯑꯁꯦ ꯃꯥꯗꯔ ꯇꯦꯔꯦꯁꯥꯅ ꯋꯥꯡꯅ ꯊꯥꯡꯒꯠꯆꯕ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯅ ꯊꯥꯖꯖꯕ ꯃꯨꯔꯇꯤ ꯑꯁꯤꯗꯅꯤ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯐꯤꯂꯤꯄꯥꯏꯟꯁꯇꯒꯤ ꯔꯥꯃꯣꯟ ꯃꯦꯒꯁꯦꯁꯦ ꯑꯦꯋꯥꯔꯗ ꯄꯤꯕꯒꯤ ꯇꯥꯟꯖꯥ ꯑꯈꯟꯅꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃꯅꯤ 1970ꯗ ꯃꯥꯗꯔ ꯇꯦꯔꯦꯁꯥꯅ ꯑꯍꯥꯟꯕ ꯀꯜꯀꯇꯥꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯖꯤꯂꯥꯒꯤ ꯊꯥꯛꯇ ꯑꯥꯔꯆ ꯕꯤꯁꯣꯞ ꯑꯃ ꯂꯤꯡꯈꯠꯄ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯈꯤ ꯃꯍꯥꯛꯀꯤ ꯃꯔꯨꯑꯣꯏꯕ ꯀꯨꯁꯇꯤ ꯂꯥꯏꯅꯥ ꯅꯥꯔꯕꯁꯤꯡꯒꯤ ꯂꯩꯐꯝ ꯑꯗꯨꯒ ꯑꯃꯅ ꯇꯥꯖ ꯃꯍꯜꯒꯤ ꯁꯣꯍꯔ ꯑꯒ꯭ꯔꯥꯗ ꯂꯤꯡꯈꯠꯄ ꯄꯥꯝꯂꯝꯃꯤ ꯁꯦꯜ ꯋꯥꯠꯄ ꯃꯔꯝꯅ ꯄ꯭ꯔꯣꯖꯦꯛ ꯑꯗꯨ ꯌꯩꯊꯣꯛꯄ ꯇꯥꯔꯦ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯤꯁꯇꯔꯁꯤꯡꯗ ꯈꯪꯍꯟꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯦꯋꯥꯔꯗ ꯑꯗꯨ ꯂꯥꯎꯊꯣꯛꯇꯨꯅ 50,000ꯒꯤ ꯁꯦꯟꯐꯝ ꯄꯤꯔꯛꯄ ꯑꯗꯣ ꯏꯁꯣꯔꯒꯤ ꯈꯨꯠ ꯌꯥꯎꯔꯛꯄꯒꯨꯝꯅ ꯂꯧꯈꯤ ꯃꯁꯤꯒ ꯃꯥꯟꯅꯕ ꯑꯍꯥꯟꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯣꯞ ꯖꯣꯟ ꯄ꯭ꯔꯥꯏꯖ 1971ꯗ ꯌꯨꯑꯦꯁꯅ ꯗꯣꯂꯔ 18,500 ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯈ꯭ꯔꯕ ꯁꯥꯟꯇꯤꯅꯒꯔꯒꯤ ꯀꯨꯁꯇꯤ ꯂꯥꯏꯅꯥꯒꯤ ꯂꯩꯐꯝ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛꯇ ꯊꯥꯗꯈꯤ ꯃꯁꯤꯒ ꯃꯌꯥꯝꯅ ꯍꯦꯛ ꯅꯛꯁꯟꯅꯅ ꯖꯣꯁꯦꯐ ꯀꯦꯅꯦꯗꯤꯒꯤ ꯖꯨꯅꯤꯌꯔ ꯐꯥꯎꯟꯗꯦꯁꯟ ꯑꯦꯋꯥꯔꯗ ꯐꯪꯂꯛꯈꯤ ꯐꯥꯎꯟꯗꯦꯁꯟ ꯑꯁꯤꯒꯤ ꯄꯥꯟꯗꯝꯗꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯥꯏꯅꯥꯒꯤ ꯃꯔꯝꯗ ꯑꯃꯁꯨꯡ ꯂꯥꯌꯦꯡꯕꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕꯅꯤ ꯀꯦꯅꯦꯗꯤꯒꯤ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯁꯨꯅ ꯇꯤꯟꯕ ꯋꯥꯁꯤꯡꯇꯟꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯗ ꯃꯥꯗꯔ ꯇꯦꯔꯦꯁꯥꯅ US $1,05,000 ꯌꯥꯎꯕ
award adu lorami senpham asina makhong tekpa hakchang kayat pangthaba loksing choinai ba angang singi ho mama kalkata gi dam da linkhalami yamna sunana mahangna sibun nirmala kennedy center haina ming tholami british Imamarak ki Tatsak monakta piba khwaidagi awangba Ima Marak Tatsak Imagi Sikara what libra. ai pregapsi loisalage I mind Doris. matam yaraba Matam sa ay pung sa ama class. pharaba adoidi yare ainasu madu khara khitang yengudre aduna mana phanga iba award singse loinamak kathoknaba akaramba mida kathoktoba kusina naraba makhong tatlaba mamitanglaba sorokta leramba singdo magi asamda lehalle asumna mahaki yamna kaino akhoi lemjaningai oiraba mioiba mana khanba ngamoidaba wakhalche masigi parase aina ngasi pajaningmandana ai pathokjabani aduna ngasigidamakta mayamna ngakpigani mathangi numittuda ai continuous amuk tawjage Adudi ako'y gisipong punamaku khuramjare punamaku khuramjare Imana ako'y damakta pabibagiddamakta thagachari aduga ako'y translate tawbiriba mingoina panjarabada thokjom ibohanbi singh mana translate tawbiraganda Manipuri Maitelonda Mother Teresa gi maramza hena khangba bagiddamakta ako'yna thagachari ako'y translator thokjom ibohanbi singh si Sahitya Academy Award 2021 da phangrabani aduga other literary award Saramukta Sahitya Award find out na yamna koi literature da yamna contribute tawbiraba miyoi ado sigi damakta di program asi loisinjage yengbiriba pumnamakpu thagachari Nirmala RK Nesi hoi ki ising chawre haina tai yamna cheksinna leibiyu pumnamakpu ai keno si comment si mai thuna paraga ai sa egi class ama leiba duna ai aduda mu chelurage yamna nungai je oja haluptagi yeng biri nirmalar ke tamphadebi yeng biri khurumjari ene haibirai hamom pramod yeng biri canada dagi khurumjari ma yeng jeri tajari haibirai malaya morang them yeng biri yeng khurumjari haine ibirai oinam kennedy singsu yeng biri adagi ako'y translate tawbiriba oja pabung thokjom ibohan bisu yeng biri pabung bu khurumjari ako'y damakta sigi book se translate tawbibagi damakta congratulation aduga Manipurda ako'y Mother Teresa gi Maitelonda smaina ako'y book si leibisi yamna nungai hena haijake Laistram Roxy su yeng biri khurumjari oja ai hauba marak ngangom lekai dagi ni haina ibirai aduga offline da yeng biba punamakpu si thagachari mathangi Saturday da soidana hena ako'y ngasi ai computer anauba ama sinjare adugi setup tawbada kitang thengibana matamsi khara chille da mathangi da soidana mo ako'y naminasi imana last word haibiyo aduga ai kano ai class ama yawgadaba adugi chellage hoi aduna ngasidi punamaku aihake yengbiriba tabiriba khwaikhibi kona taba hana ta punamaku thagachari hayeng mathangda mu unnasi ado manipurji sing chawbana maram oidana koi pungning yam lange hui sokoi yumda haijalakpa su khangdri punamakna like khoram minasi Punamapu Jackson leibiyu khurumjari